Russiana Lanmi Toukhre Henna Hatkhre Haiba Wafam Ukraine reject Toukhre Ukraine gi nongpoklom da leiba Kramatorsk city da Russiana laman khumbo ine attack tawduna Ukrainian Lanmi Toukhre mathakta Hatkhre haina claim tawkhiba du Ukrainian sarkar na prasar tawba khaktani haina reject Toukhre Donetsk lamdam gi makipka area amasung anoba sahi gi lona ba hingda Ukrainian forces na rocket attack tawduna Russian Lanmi marfuga mapan hatkibagi thawdok aduge laman khumbo ina Russiana Kramatorsk ta Ukrainian military ge Verek amada missile attack tawduna Lanmi Toukhre mathakta Hatkhre haina claim tawkhe Wafam si reject tawraduna Ukrainian army gi spokesman Serhiy Cheravatin na wafam do Russiana sathaba topa bab ki pau sandokpa mani haina BBC da phongdokhe Russian Defense Ministry na thadokhiba warol amada de Ukrainian Lanmi lising amaga chahum gi mathakta leiba building ani da rocket kapsinduna attack tawbada Lanmi Toukhre mathakta hatkibani haina claim tawkhe Russiana makoi gi claim aduge khudam amata di puthoktre Orthodox Christian singna palan tawba Christmas matam gi oina pung 13 ke ceasefire loiraba matungda Russian forces na Kramatorsk khakta natana Ukraine gi atai mafam kaya dasu yamna kanna bomb kapsilakhe Ukrainian official singna phongdokhiba matungin na Russia gi attack adu da Kharkiv ta yamdrabada mi amade sikhi adubo kharomda leiba Zaporizhia amasung Melitopol city sing dasu pokhaibagi thokdok sing thoki haide Maraksida Kramatorsk gi phangba paw amagi matungin na Russiana thugai ki airiba school gi building ani aduge mari lainaba official sing na phongdokhiba matungin na Russia gi attack adu da thongnau mingsel amasung classroom khara kai khe mi sokpa phawba yauki de haide Russiana claim tawriba area adu da Ukraine gi lanmi sing laibagi khudam phawba phangkhi de haide US Germany amadi France dage infantry fighting vehicle sing Fangadouriba sina Ukraine na counter offensive ki capability Hengathallagani US Germany amadi France dagi infantry fighting vehicle sing Fangadouriba sina Ukraine na counter offensive ki capability Hengathallagani haina official report amagi matungina phongdokle France ki maikei dage AMX 10RC light tank Ukraine da piragani laukhokiba nongma lairaba matungda United States amade Germany nasu Ukraine da armor fighting vehicle sing tharagani haina laukthorokibane January manga da White House dagi release tawrkiba statement amada phongdoklibade United States na Ukraine da Bradley infantry fighting vehicle sing piragani lauthokibane aduga Germany gi oinasu Ukraine da mother infantry fighting vehicle sing piragani haina lauthokibane Russia gi khusukhulai matik chana pairaba front line da leriba position sing lansin na changbada Ukraine na tangai fadana west dagi infantry vehicle chatruk dagi chatret phawba amade tank chahum tangai fadana lei haibage wafam thamladuna West da hairiba khulai sing ase PB na bataksin dun lakibane NATO na lan gi khusu khulai piba targa de Russia na lan ase hena pakthok chawthorok pa yai haibage phibam ama lakpadage US amadi Germany na Ukraine da lan gi khulai mateng pangbagi thawong ase thawa sadaba phibam amada leirakibane adubu tha kaya leiraba matungda US France amadi Germany na Ukraine da armor fighting vehicle pisinabagi ware basi lawrakibane Russia na Donetsk ke Bakhmut region da offensive satharagli basi yenglaga tangai fadana Ukraine lan gi ahinba khusu khulai sing darkar oirakibane Ukraine gi ground based counter offensive ta Kherson amugana loksinba matungda ahinba armor fighting vehicle sing pina bataksin khibane France na light tank oina saba AMX 10 RCP ragani laukthokre hairiba light tank makhalasi France ki lanmi sing na hanana lanfam da season aduna masige yangbagi speed amade tawba ngambagi leidiba sakti adu changyeng tawkhrebane Africa da chathagiba operation Barkhane da France na hairiba light tank makhalasi changyeng tawkhiba matamda ningthina mai pakpa ngamkhe Ukraine na France ki light tank makhalasi phangbana Russia gi lanmi singa lanthengnaba matamda landa khumang sauksun ba ngambagi sakti adu leigadoribane masiga chammanaba mawongda US na pigadoriba Bradley armor vehicle asisu sakti leiraba nongmai yaure Masi US lanmi singi oina lanpham kaya da sizinaduna laklaba maruoiba fighting vehicle amasu oire US amade masing yamlaba Bradley fighting vehicle sing sizinare Ukraine hariba khulai makhalasi lanpham da sizinabana fire power ki sakti adu hengadan baga loinana lanpham da mai pakpa ngamnabagi khudong chaba du leigadoribane Germany na pigadoriba mother fighting vehicle ase ariba matamgi khulai makhalamane adubu masigi fire power capacity amade speed yanglakpa matamda malem gi oina khwaidagi fava infantry fighting vehicle singi manung challe Germany gi mother fighting vehicle asina crew ahum amade lanmi taruk tonglaga pungda mile nifu gi changda yangna thoba ngamme
यूक्रेन की माइकैदगिदे वेस्ट इन्फेंट्री फाइटिंग वेहिकल सिंग असे पीबगी मथक्ता शक्ति लेरब टैंक सिंग पीनब वाफम तक्सिलिबने अदुबु यूक्रेन पीनब तक्सिलिब वाफम असिदा वेस्ट की माइकैदगिदे टैंक नचिंबा हेवी वेपन सिंग पीबगी वाफम दे हौजिकमकी ओइना लाउथोकपा लैत्रे डिजार्ट अमदे प्लेन नचिंबा मफम सिंगदा सोकनबा लानफमदा आर्मर वेहिकल अमदे टैंक नचिंबा सिंगना मखोइगे फायर पावर की मतुंगिना लानफमदा मरुओइबा थौदांग लौरिबनी हाइना मिलिटरी एनालिस्ट की माइकैदगी हाइरे अरोइबदा ताबिरिबा पुमनमकपु थागतचरे।